Shivaratri numitta Mahadevta karamba nupa amasung karamba nupina ising haiba yai yade mayamda video si haijage madu haidringegi mamangda yamna atenba wari matang mayamda lizage asung tawbani nongma pikliba chahi taret mukta suriba nupa macha ama tum hawalpa matamda mama se leiramdaba angang aduna mama haina hauna kaubado kanamtana kumbirakide mama pupi mabona mashu nungsiba kapkanuda mama kaiten ka khiye nangi furit piron achapot leibini haiduna mama na halakti phawba bobok leisi bobok na luna tawdoini mama dagi su hena mabok na fana luna tawrasu tumba hawalpada mama leiramdaba haibase thamoi kainingai ni asumna numit ado angang ado kapna mama bu ngai jaduna lenjaki nongalaba matungdasu mama lakide hafta ama haukhre tha ama haukhre chahi ama phakhre mama di amuktasu lakidre mabokna mama do aluba thabak ama leibagi halakpa yadana leiri mama na halaktri phau lairik kanna paramu lamhenganu kapkanu haina lekai gi nene ma da pau pire aduna boboka nungaina leithoksi angang ado hujikti chahi 35 sure adubu mamagi khomlangi manam hujik phau ningsingduna leiri mamagi makhut oida mon saraga tumjakibado hujik shu ningsingduna leiri makhada manaw ama leitabana phana chawra phaba mamagi khomlang thakki ngasi su mamagi khomlang jingbado ningsingduna adum leiri mama nang amuktang di lakho aibu na thanungda kolaga amukta mamagi khutta mon saraga tumjage kaithendagi ngamok leibiu haina mamada amuktanga oina jage ngasi su mamana leibiba sarikto bobogna upuda hapchinduna thamjali hojikti bobok su lairei bakta chatkhre ai itomta ngaire mama nang hojikti lakpa yarabani adubu nupa macha adu khangi mama di amukhana laklaroi sagai hongkhre mama na mapaga khainaraba matungda maboki mayumda kharani leiramlaga atoppa zati amada mayum pankhre hojikti nupa macha se wari punamak loina gyan tare mama na maboki karma tawnaba tharakhiba paisa ado macha nupana amuk khana thaki chithi amaga loinana palim pokpi ima nungaina leiba oiro anayek yaudana awara pa leitana adubu mathang mapokta amuk khana egi mama oina pokpiu mamagi khomlang amuk tanga pena thakjage handaki mapokti mamabu asung ngaidana leijarage wari asi loirabanina ngasaina video holapa matamda karamba nupa amasu karamba nupina shivaratri numitta shiva mahadevta ising haiba yade habado haijarake thagi hona bichaliba nupi amasu mapura leitrabi nupi na shiva ratri da shiva mahadevta ising haiba yade adu nattabida atoppa nupa nupi kanagumbi lai hingchaba afaba fataba mipum khudimuna shiva ratri da shiva mahadevta ising haiba yai shiva mahadevti mahakpu jan ningjaba mishagadda bopi mahakpu ningjaba mission khudimak mahana thaujali. Thank you very much for listening my story and thank you very much for watching my video. Bye bye and take care.